आकाशवाणी इम्फाल निंथौखोंगजम सुनी न पाउ पाजरे अहानबदा मरुओइबा पाउ प्रधानमंत्री नरेंद्र मोदी न हाइरि अनौब भारत चाखोटहनबगीदमक लेबाक सिन थुंगना सोइदना पुन्ना सेमगत सागतपगी तंगाई फदबा लई हर घर तिरंगा वेबसाइट ता तिरंगा सेल्फी कोटी मंगा हेना अपलोड तौरखी अहानबा ओइना मणिपुर स्टेट ट्रांसपोर्ट MST की बस ngasiदगी इम्फालदगी उख्रुल जिल्लागी सोमदाल फावु चेनबा हौरे अमसुंग यूनिक आइडेंटिफिकेशन अथॉरिटी ऑफ इंडिया दा हौखिबा था मरीदा अंगांग लाख 49 हेना एनरोल तौख्रे प्रधानमंत्री नरेंद्र मोदी न हाइरि अनौब भारत चाखोटहनबगीदमक लेबाक सिन थुंगना सोइदना पुन्ना सेमगत सागतपगी तंगाई फदबा लई मांगना हाय मसिमक महात्मा गांधी न यामना पामजबा मंगजरंबा मंगलानी लाल किला दंगरांग जाति की फिरल पहला तुंगदा 63 सुबा निंगतम नुमित थौरमदा वा ngangbada श्री मोदी न हाय जाति अमगी दमक अनिंगबा अपामबा कया लेबा खुनाय अमा हाइबसी मरु ओय हौजिक हौजिक भारत की युमथोंग कुदिंगदा असिगुंबा अनिंगबा अपामबा सि लई हाइना महांगना चाउथोकचबा फोंखी श्री मोदी न हाय अमृत काल असिना अनिंगबा अपामबना थलब खुनाय असिगी मंगलान अमसुंग पंथुंगसिंग अदु फंगनबगी अचौबा तंजा अमा पिरी प्रधानमंत्री नरेंद्र मोदी न हाय करप्शन अमसुंग नेपोटिज्म बु माइथीबा पिनबा जाति असिना पुन्ना होनगदबनी मांगना हाय पांगल थौना पुन्ना पुथोक्तुना करप्शन थेंगनबगी तंगाई फदबा लई श्री मोदी न हाय करप्शन की फत्तबा वाखलोन संदोकलिबसिंग चैराक पिनबा खुनाय असि अमत ओइना पुनगदबनी नेपोटिज्म की मतंगदा श्री मोदी न हाय टैलेंट लेबा अमसुंग लेबागसी खुमांग चौसिलहनबा थबक तौगदबा मियोइसिंगदा खुदोंग चाबा पिगदबनी मांगना हाय टैलेंट हाइबसिना अनौब भारत की युमफम ओइगदबनी मांगना हाय मालेम की साना खोनबगी थौरमसिंगदा सिंथानिंगाय ओइबा माय पाकलगलिबा असिना भारत की टैलेंट की मक्त्रबा खुदमनी अमसुंग असिगुंबा टैलेंटसिंग असिबु पुंगलिंग थगोतकदबनी अमसुंग सौगतकदबनी श्री मोदी न हाय सिंगनबा कया मरुम लेरबसु भारतना मांगलोमदा जंगसिली मरमदी भारत असि गणतंत्र की ममाने प्रधानमंत्री न हाय भारतना निंखा तंबगी सही 63 मपुंग फारकपा पालन तौब असिदा अमुगना अनौब मिडेंग अमसुंग वारेप का लोइनना लाकदौरिबा सही 15 गिदमक हौजिक संसिनबा तंगाई फदरे मांगना हाय वारेप मंगादा मिडेंग थंबगी तंगाई फदबा लई वारेपसिंग अदुदी साउखटलबा भारत मिनांग लेथांग ओइबगी वाखल पुंकोक कोहनबा अइखोइगी तांगलबा हेरिटेज की दमक साउथोकचबा अपुनबा सक्तम अमसुंग नागरिक सिंगी थौदांगसिंग मपुंग फानबा हाइबसिनी श्री मोदी न हाय थोंग मानबा हाइबसिना भारतना खुमांग चाउसिनबगी अहानबा खोंगदाफमनी अमसुंग भारतना हाना हाइबा मंत्र असिना मियामबु पुनसिनगदबनी हर घर तिरंगा वेबसाइट ता तिरंगा सेल्फी कोटी मंगा हेन अपलोड तौरखी हंदकता केंद्र सरकार न हर घर तिरंगा कैंपेन हौदोक्तुना मियाम द लेबागसिगी 63 सुबा निक्तम नुमित कुमोन पालनगा मरी लेनना युम मचु ओहमगी फिराल पाहनबा खंगनगिबनी ममांग थागी कुनिथोइदा प्रधानमंत्री नरेंद्र मोदी न मियामदा मखोई युमदा जाति की फिराल चिंखतुना नत्रगा थेतुना हर घर तिरंगा इहौदा सरुक यानबा अपील तौखिबनी भारत निंखा तबलुकपगी हौखिबा सही 63 असिदा लेबागसिगी ख्वाइदिगी चावा पब्लिक सर्विस ब्रॉडकास्टर ऑल इंडिया रेडियो असि लेबागसिगी अपुनबा मिसिंग कोटी चाम कुंथ्रादा नुंगाइरबा पाउदम पीबा ब्रॉडकास्टर म ओइदुना लागली ऑल इंडिया रेडियो न अखनबा सीरियल आजाद भारत की बात आकाशवाणी के साथ हाइबा अमा संदोक्तुना निंगतंबगी सही 63 सुबा असि पालन तौरी ऑल इंडिया रेडियो की मीडियम अमसुंग खोंगजेल की खुथांगदा भारतना निंगतंबगी चलगलिबा खोंगसेट असिदा मखल मखा कयागी पुंसिगी मरमदा नैनरी ngasi thauramda महात्मा गांधी न ऑल इंडिया रेडियो की स्टूडियो दा अहानबो इन अमुक्तंग लाकलंबा अदुगी मरमदा तहंजगनी आजाद भारत की बात आकाशवाणी के सबके साथ थौरमसी ट्विटर हैंडल @AIR न्यूज अलर्ट न्यूज ऑन AIR यूट्यूब चैनल न्यूज ऑन AIR ऐप फेसबुक अमसुंग इंस्टाग्राम हैंडल्स ता येंगबा अमसुंग ताबा फंगनी ताबिरिबा पावसी आकाशवाणी इम्फाल दगिनी अहानबोइना मणिपुर स्टेट ट्रांसपोर्ट MST की बस ngasiदगी इम्फाल दगी उख्रुल जिला की सोमदाल फावो चेनबा हौरे इम्फाल की मोइरांगखोमदा लेबा MST कॉम्प्लेक्स की मुख्यमंत्री नोंगथोंबम बिरेन सिंहना ngasi अयुक लमथाके सोशल मीडिया दा थागतपा वारोल अमदा मुख्यमंत्री न हाय MST असि BJP सरकार इंकुमजा 2018 दा अमुक हिंगत हिंखिबनी
ꯚꯔꯥ ꯌꯥꯝꯅ ꯂꯧꯗꯕ ꯂꯝꯕꯤ 12ꯗ ꯕꯁ 30 ꯆꯦꯟꯕ ꯍꯧꯈꯤ꯫ ꯃꯨꯈ꯭ꯌꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯦꯟꯅ ꯐꯕ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯦꯟꯅ ꯂꯩꯍꯟꯅꯕ ꯑꯥꯁꯥ ꯇꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯨꯈ꯭ꯌꯃꯟꯇ꯭ꯔꯤꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯩꯐꯝꯗ ꯁꯛꯅꯥꯏꯔꯕꯤ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯃꯁꯨꯡ ꯁꯨꯁꯤꯂꯥ ꯗꯦꯕꯤ ꯂꯤꯡꯃꯥꯕꯨꯡꯒ ꯎꯅꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯕꯔꯃꯤꯡꯍꯝ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯋꯦꯠ ꯂꯤꯐꯇꯤꯡꯗ ꯁꯅꯥꯒꯤ ꯃꯦꯗꯜ ꯑꯃꯁꯨꯡ ꯁꯨꯁꯤꯂꯥ ꯗꯦꯕꯤꯅ ꯖꯨꯗꯣꯗ ꯂꯨꯄꯥꯒꯤ ꯃꯦꯗꯜ ꯐꯪꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯅꯨꯃꯤꯠ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯍꯤꯔꯝꯗ ꯕ꯭ꯔꯤꯡꯒꯤꯡ ꯀꯦꯌꯔ ꯀ꯭ꯂꯣꯖꯔ ꯇꯨ ꯌꯨ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯥꯟ ꯋꯦꯠ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯅꯦꯁꯅꯦꯜ ꯚꯥꯏꯔꯦꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯖꯦꯅꯤꯝꯁ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯦꯄꯥꯇꯥꯏꯇꯤꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯅꯥꯇꯣꯟꯗ ꯍꯥꯞꯀꯗꯕ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟꯒꯤ ꯕꯨꯁꯇꯔ ꯗꯣꯖꯀꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯇ꯭ꯔꯥꯌꯦꯜ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯚꯦꯛꯁꯤꯟ ꯑꯁꯤ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯁꯥꯕꯅꯤ꯫ ꯀꯣꯚꯥꯛꯁꯤꯟ ꯁꯥꯔꯤꯕ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯍꯥꯏ ꯅꯥꯇꯣꯟꯗ ꯍꯥꯞꯀꯗꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯆꯥꯌꯦꯡꯒꯤꯗꯃꯛ ꯀ꯭ꯂꯤꯅꯤꯀꯦꯜ ꯗꯤꯚꯦꯂꯞꯃꯦꯟ ꯂꯣꯏꯔꯦ꯫ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ UIDAIꯗ ꯍꯧꯈꯤꯕ ꯊꯥ 4 ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯖꯨꯂꯥꯏ ꯐꯥꯎꯕꯗ ꯑꯉꯥꯡ ꯂꯥꯈ 89 ꯍꯦꯟꯅ ꯑꯦꯟꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38 ꯐꯥꯎꯕꯗ ꯄꯣꯛꯄꯗꯒꯤ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯀꯣꯇꯤ 2 ꯂꯥꯈ 64 ꯕꯥꯜ ꯑꯙꯥꯔ ꯄꯤꯈꯤꯕꯗꯨ ꯖꯨꯂꯥꯏ ꯊꯥ ꯂꯣꯏꯕꯗꯗꯤ ꯀꯣꯇꯤ 3 ꯂꯥꯈ 94 ꯁꯨꯔꯦ꯫ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯁꯨꯡ IT ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯅ ꯕꯥꯜ ꯑꯙꯥꯔ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯒꯨꯝꯕ ꯔꯥꯖ꯭ꯌꯁꯤꯡꯗꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯦꯟꯔꯣꯜ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯚꯥꯔꯠ ꯔꯠꯅ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯂꯩꯈꯤꯗꯕꯒꯤ 4ꯁꯨꯕ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯂꯤ꯫ ꯃꯍꯥꯛ ꯏꯪ ꯀꯨꯝꯖꯥ 2019ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ 1940ꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯒ꯭ꯋꯥꯂꯤꯌꯔꯗ ꯄꯣꯛꯈꯤꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯃꯁꯨꯡ ꯚꯥꯔꯠꯄꯨ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯂꯝꯕꯤꯗ ꯇꯧꯕꯤꯔꯝꯕ ꯊꯕꯛꯁꯤꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ, ꯎꯄꯔꯥꯁꯇ꯭ꯔꯄꯇꯤ ꯖꯒꯗꯤꯞ ꯙꯟꯀꯔ, ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯅꯩ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯗꯩꯕ ꯑꯇꯜꯗ ꯂꯩꯁꯨ ꯀꯠꯈꯤ꯫ ꯃꯅꯤꯄꯨꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ 138ꯁꯨꯕ ꯗꯨꯔꯥꯟꯗ ꯀꯞ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯃꯦꯆꯇ FC ꯒꯣꯋꯥ ꯑꯃꯁꯨꯡ ꯃꯣꯍꯥꯃꯦꯗꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇ ꯀꯣꯜꯀꯇꯥꯒꯤ ꯁꯣꯜ ꯂꯦꯛ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯒꯅꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯄꯨꯟꯅ ꯇꯤꯝ 10ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯇꯤꯝ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ 13ꯅ ꯏꯟꯗꯤꯌꯥ ꯁꯨꯄꯔ ꯂꯤꯒ ꯁꯥꯟꯅꯕ ꯇꯤꯝꯅꯤ, 5ꯅ I-League ꯁꯥꯟꯅꯕ ꯑꯃꯁꯨꯡ 4ꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯇꯤꯝꯁꯤꯡꯅꯤ꯫ ꯇꯤꯝꯁꯤꯡ ꯑꯁꯤ ꯒ꯭ꯔꯨꯞ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯍꯥꯟꯕ ꯃꯦꯆ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅꯦꯔꯣꯀꯥꯒ ꯇ꯭ꯔꯥꯎꯒ ꯁꯥꯟꯅꯒꯅꯤ꯫ ꯆꯍꯤ 13 ꯃꯈꯥꯒꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯋꯤꯃꯦꯟꯁ ꯍꯣꯀꯤ ꯂꯤꯒ 12 ꯉꯁꯤꯗꯒꯤ ꯅꯩ ꯗꯦꯜꯂꯤꯒꯤ ꯃꯦꯖꯔ ꯙ꯭ꯌꯥꯟꯆꯥꯟꯗ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯧꯔꯒꯅꯤ꯫ ꯂꯤꯒ ꯑꯁꯤꯗ ꯇꯤꯝ 13ꯅ ꯄꯨꯜ A ꯑꯃꯁꯨꯡ B ꯍꯥꯏꯕ ꯈꯥꯏꯗꯣꯛꯇꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯒꯅꯤ꯫ ꯃꯁꯤꯅ ꯂꯤꯒ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯖꯅꯤ ꯑꯃꯁꯨꯡ ꯑꯣꯒꯁꯠ 19 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯑꯊꯣꯏꯕ ꯇꯤꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯏꯟꯠ 3-3, ꯗ꯭ꯔꯣ ꯆꯠꯂꯒ ꯄꯣꯏꯟꯠ ꯑꯃꯃꯝ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯄꯣꯔꯒꯅ ꯄꯣꯏꯟꯠ ꯑꯃꯠꯇ ꯐꯪꯂꯣꯏ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯑꯅꯧꯕ ꯚꯥꯔꯠ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯁꯤꯟ-ꯊꯨꯡꯅ ꯁꯣꯏꯗꯅ ꯄꯨꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯋꯦꯕꯁꯥꯏꯠꯇ ꯇꯤꯔꯪꯒꯥ ꯁꯦꯜꯐꯤ ꯀꯣꯇꯤ 5 ꯍꯦꯟꯅ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ MSTꯒꯤ ꯕꯁ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯖꯤꯂꯥꯒꯤ ꯁꯣꯝꯗꯥꯜ ꯐꯥꯎꯕ ꯆꯦꯟꯕ ꯍꯧꯔꯦ꯫ ꯑꯃꯁꯨꯡ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯊꯥ 4ꯗ ꯑꯉꯥꯡ ꯂꯥꯈ 89 ꯍꯦꯟꯅ ꯑꯦꯟꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫